ngasi Kachingda kungali ba miyoy khara security personnel singna fajin khara haibo hawdagi hawraga khochawnara ba miyamna lambi tingduna khongjang changching khare tungda kungali ba miyoy sing thadoknarak le habdagi hujik tamna tamna khongjang handokna ba hawrakli ngase yu Kachingda kungali ba miyoy khara security personnel singna questionduna faduna pukibdagi khochawnara ba miyamna tapaki lamdam singda imaibel singna tholtuna lambi tingbagi khongjang changching ki kongpal singjamai Nauremthong Kanjipu mayai lambi yauna Jidim lambi singda hariba imaibel sing aduna thokuna lambi da tayamai thaduna khongjang changchingki chathok chachin tawba matamda aye apanchu thoki maduda sunatana hariba khongjang loising asigi maikedagi kari maramgi dangta khunga liba sing asi pharibono makoina khunla singalangdaba taragadi ngasi manipuri phiyong kari orangadagi haiba wahang kaya hangbada natana hariba khosawnaraba miyamsing asina makadana adum khongjang changsiduna laiki adubu pung ama makhairam tarakpa matamda hariba Kachingda fajinkiba khungakpasing adu thadorole haiba paw ama lakpadagi tuwan tuwan ba mafamsingda changsilamba khongjangsin adu tamna tamna handoknaba hore hari ngasi pung ama tarapa matamda Manipur University Kanchipugi gate mamangda maikei asungi khosawnaraba miyamna thoroktuna lambida tayamai thaduna khongjang changchangki maduda exam halakpa school halakpa emergency gi thabak chapa natana atopa singdi chathok chachin tawbada tingki security personnel sing laktuna pamdaba thodok sing thoktanaba honaki adubu tungda hariba khungakpasing adu thadorole haibadigi hariba khongjang changchilamba adu handokki khongjang sing changchingkiba aduda pamdaba thodok sing thokpagi pawmakti laikide makhatana karigumba khungakpasing adu phaba taragadi akamba khongjang sing changchingani haiba wafam singju khongjang loisingi maikadagi phongdoknaki hiramasigi matangda pawdamjariba Naurem Tanoranjan Ichel News Network Imphal